ꯃꯌꯥꯝꯂꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯃꯤꯡꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯟꯅꯕ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯔꯤꯅ ꯑꯃꯅ ꯑꯃꯗ ꯈꯪꯍꯟꯗ ꯂꯣꯠꯅ ꯆꯥꯎꯕꯤꯕꯨ ꯀꯣꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯆꯥꯎꯕꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯈꯪꯍꯟꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯆꯥꯎꯕꯤꯅꯤ ꯃꯕꯨꯛꯅꯤꯡꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯆꯥꯎꯕꯤꯅ ꯆꯥꯎꯔꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯟ ꯂꯥꯛꯇꯨꯅ ꯆꯥꯎꯕꯤꯒ ꯎꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯤꯅ ꯍꯥꯏ, "ꯇꯥ ꯆꯥꯎꯔꯦꯜ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯛꯄ ꯑꯁꯤ ꯊꯥ 4 ꯁꯨꯔꯛꯂꯦ꯫ ꯀꯨꯏꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯇꯥ ꯆꯥꯎꯔꯦꯟꯅ ꯅꯆꯟꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯧꯒꯦ ꯈꯟꯅ ꯀꯣꯏꯕ ꯑꯣꯏꯔꯒꯗꯤ ꯇꯥꯗꯒꯤ ꯅꯐꯝꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ꯫ ꯍꯪꯆꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯤ ꯀꯅꯥ ꯈꯪꯍꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯂꯩꯄꯟ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕꯤꯌꯨ꯫ ꯊꯦꯡꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯁꯨꯃꯥꯡꯗ ꯊꯣꯔꯛꯇꯨꯅ 'ꯃꯇꯝ ꯑꯣꯏꯔꯦ ꯇꯥꯗ' ꯍꯥꯏꯅ ꯀꯧꯖꯔꯛꯄ ꯃꯇꯝꯗ ꯅꯆꯟꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯌꯨ꯫ ꯅꯇꯨꯡ ꯏꯟꯗꯨꯅ ꯑꯩ ꯆꯠꯆꯒꯦ"꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯥꯎꯔꯦꯟꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯍꯨꯝꯒꯤ ꯃꯐꯝꯗꯁꯨ ꯑꯃꯃꯝꯇ ꯀꯧꯗꯨꯅ ꯆꯥꯎꯕꯤꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯕꯨ ꯄꯥꯝꯖꯕ ꯃꯔꯨꯞ ꯃꯔꯤ ꯑꯗꯨ ꯆꯥꯎꯕꯤꯅ ꯊꯥꯔꯛꯄ ꯅꯨꯃꯤꯠ ꯃꯇꯝ ꯑꯗꯨꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯦꯟꯅ ꯃꯤ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯠꯅ ꯂꯥꯛꯇꯨꯅ ꯆꯥꯎꯕꯤꯍꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯦꯛꯄꯟꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯑꯋꯥꯡ ꯊꯪꯕ ꯆꯦꯛꯄꯟꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯁꯅꯥꯁꯨ ꯂꯥꯛꯇꯨꯅ ꯃꯈꯥ ꯊꯪꯕ ꯆꯦꯛꯄꯟ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯅ ꯂꯥꯛꯄ ꯆꯥꯎꯇꯣꯝꯕꯗꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯆꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯃꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯆꯥꯎꯕꯤꯅ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ "ꯃꯇꯝ ꯌꯧꯔꯛꯂꯦ ꯊꯣꯛꯄꯤꯔꯛꯂꯣ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜ ꯇꯥꯕꯗꯇ "ꯏꯇꯥꯎ ꯏꯇꯥꯎ" ꯍꯥꯏꯅ ꯀꯧꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯂꯩꯕꯤ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯆꯥꯎꯕꯤꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯃꯔꯤ ꯊꯨꯔꯦ꯫ ꯑꯗꯨꯅ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯂꯧꯗꯕ ꯌꯥꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯎꯕꯤꯈꯤꯅꯨ ꯇꯥꯗ ꯃꯔꯤꯃꯛ, ꯅꯆꯜꯅ ꯇꯥꯗ ꯃꯔꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯇꯥꯗ ꯃꯔꯤꯅ ꯑꯃꯅ ꯑꯃꯗ ꯄꯥꯈꯣꯡ ꯆꯟꯅꯗꯨꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯇꯥꯟꯅꯕꯤꯌꯨ꯫ ꯂꯧꯁꯤꯡ ꯍꯦꯟꯅ ꯁꯤꯡꯕ ꯅꯨꯄꯥꯗꯨꯗ ꯑꯩ ꯂꯩꯖꯒꯦ, ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ"꯫ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯥꯔꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯒꯤ ꯃꯃꯥꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯁꯨ ꯀꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯁꯨ ꯄꯨꯟꯅ ꯐꯝꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯄꯥꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯌꯥꯜꯂꯒ ꯍꯤ ꯑꯃ ꯁꯥꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯌꯥꯜꯂꯝꯃꯤ꯫ ꯌꯥꯟꯕ ꯃꯇꯝꯗ ꯊꯥ ꯑꯃ ꯐꯥꯅꯤꯡꯆꯤꯠ ꯆꯪꯏ꯫ ꯎꯇꯣꯟ ꯈꯔ ꯀꯛꯀꯦ ꯈꯟꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯉꯟ ꯆꯥꯗꯨꯅ ꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎꯌꯥꯏꯗ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯎꯇꯣꯟ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯎꯇꯣꯟ ꯀꯛꯄ ꯅꯪꯂꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯎꯇꯣꯟ ꯀꯛꯂꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯕꯨ ꯌꯥꯟꯕꯗꯒꯤ ꯎꯇꯣꯟ ꯀꯛꯄ ꯐꯥꯎꯕꯗ ꯊꯥ ꯑꯃ ꯍꯦꯜꯂꯞ ꯆꯪꯉꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯆꯥꯎꯕ ꯁꯥꯡꯕ ꯏꯇꯥꯎ ꯑꯍꯨꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯍꯨꯝꯗꯨꯅ ꯏꯇꯥꯎꯒꯤ ꯕꯥꯖꯤꯅ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯎꯖꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯎꯊꯣꯏꯅ ꯄꯥꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯏꯔꯣꯏ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯔꯣꯏꯗꯨꯒꯤ ꯃꯆꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯥꯞꯅꯔꯝꯃꯤ꯫ ꯌꯦꯠ ꯊꯪꯕ ꯏꯔꯣꯏꯒꯤ ꯃꯆꯤꯗꯨꯗ ꯇꯣꯡꯂꯤꯕ ꯎꯔꯣꯛꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯏꯔꯣꯏꯒꯤ ꯆꯤꯔꯛ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯔꯣꯏꯒꯤ ꯌꯦꯠ ꯑꯣꯏ ꯊꯪꯕ ꯃꯆꯤ ꯑꯗꯨ ꯇꯝꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯔꯣꯏ ꯑꯗꯨꯒꯤ ꯋꯥꯡꯕ ꯆꯥꯎꯕ ꯏꯇꯥꯎ ꯑꯍꯨꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎꯒꯤ ꯕꯥꯖꯤꯅ ꯊꯝꯕꯤꯔꯝꯕ ꯏꯔꯣꯏꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯆꯥꯎꯁꯅꯥꯅ ꯄꯥꯈꯣꯡ ꯑꯃꯨꯛ ꯆꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯀꯥ 39 ꯁꯥꯡꯕ ꯌꯨꯝꯖꯥꯎ ꯑꯃ ꯁꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯌꯨꯝꯗꯨꯕꯨ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯝꯃꯤ꯫ ꯂꯝꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯤꯠꯄ ꯃꯇꯝꯗ ꯃꯅꯤꯡ ꯌꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯛꯄ ꯁꯥꯡꯕ ꯋꯥꯡꯕ ꯏꯇꯥꯎ ꯑꯍꯨꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯥꯎ ꯑꯍꯨꯝꯗꯨꯅ ꯏꯇꯥꯎꯒꯤ ꯕꯥꯖꯤꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯎ ꯑꯍꯨꯝꯒꯤ ꯄꯥꯈꯣꯡ ꯑꯗꯨ ꯇꯥꯔꯒ ꯆꯥꯎꯇꯣꯝꯕꯅ ꯃꯔꯨ ꯂꯨꯛꯊꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯍꯨꯝꯅ "ꯍꯧꯖꯤꯛꯇꯤ ꯏꯇꯥꯎꯒꯤ ꯄꯥꯈꯣꯡ ꯑꯃꯨꯛ ꯆꯟꯕꯤꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯆꯥꯎꯇꯣꯝꯕꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯆꯥꯎꯇꯣꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯇꯣꯝꯕ ꯄꯥꯈꯣꯡ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯍꯨꯝꯒꯤ ꯕꯥꯖꯤꯅ ꯊꯥꯕꯤꯔꯝꯕꯒꯨꯝ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯑꯆꯧꯕ ꯄꯨꯡ ꯑꯃ ꯇꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨ ꯄꯨꯡꯅꯥꯎꯗ ꯇꯥꯟ ꯊꯥꯔꯝꯂꯒ ꯆꯠꯄꯗ ꯄꯨꯡꯌꯥꯏꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡꯂꯨꯗ ꯇꯥꯟ ꯊꯥꯔꯨꯅꯕ ꯆꯠꯄꯗ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯄꯥꯈꯣꯡ ꯑꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯍꯨꯝꯅ ꯊꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎꯒꯤ ꯄꯨꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯎ ꯂꯧꯗꯨꯅ ꯁꯥꯕꯒꯦ? ꯃꯗꯨꯗ ꯊꯧꯅꯥ ꯐꯅ ꯆꯥꯎꯇꯣꯝꯕꯅ ꯈꯨꯝꯂꯝꯃꯤ, ꯏꯇꯥꯎꯒꯤ ꯕꯥꯖꯤꯅ ꯊꯥꯕꯤꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯂꯧꯗꯨꯅ ꯍꯨꯠꯂꯒ ꯏꯇꯥꯎꯒꯤ ꯏꯔꯣꯏ ꯃꯎꯟꯗꯨꯅ ꯇꯤꯡꯂꯒ ꯁꯥꯕ ꯄꯨꯡꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯇꯥꯎ ꯆꯥꯎꯁꯅꯥꯅ ꯊꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯇꯥꯎꯒꯤ ꯄꯨꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯕꯒꯦ? ꯏꯁꯤ ꯁꯤꯅ ꯅꯣꯛꯂꯒ ꯆꯥꯎꯇꯣꯝꯕꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯇꯥꯎꯒꯤ ꯕꯥꯖꯤꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯌꯥꯝꯅ ꯄꯨꯡ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯅꯨꯄꯥ ꯑꯁꯤ ꯆꯥꯎꯇꯣꯝꯕ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯥꯎꯕꯤꯕꯨ ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯈꯤ꯫
ꯆꯥꯎꯕꯤꯒꯤ ꯃꯌꯨꯝꯗ ꯆꯥꯎꯇꯣꯝꯕꯁꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯁꯤꯡ ꯁꯤꯡꯕ ꯆꯥꯎꯇꯣꯝꯕꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯝꯆꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫